Rak Suba Yaosang Sports के मना Mathum Yenthok Khre ngarang Hairok Part 2 Polo Ground da chathariba Chahi Lisingani Kungataruki Yaosang Manung da Pangthokiba Yaosang Sports ki Makok Mathang Takraba Singda Tomal Makong Youth Club na Sinduna mana Mathum Singh Yenthok Khre mana Mathum Yenthok pagi Thoramaduda TMYC Hairok ki President Moirangthem Ashni Kumar Elias Nanau Maitai Hairok Municipal Council ki Councillor Singh Hairok Part 1 to 3 ki Administrative Committee ki Chairperson Amadi Ward Member Singh Amadi GM Departmental ki Proprietor Ningthaujam Rajib Singh na Athoiba Mithungnen Singh oina saruk yakhi Thoromadu da TMYC ki Secretary and Thanil na Thoromadu pangthokpagi maramda miyam da pautum khi loinana matungda su leptana pangthokpa ngamnaba honagani haiba wafam thamkhi Thoromadu chahi naujariba club adugi nupi macha singna nat ki jagoi isai kayaga loinana haudokhi mana Mathum Yenthok pagi Thoramaduda Yaosang Sports da pangthokiba tongan ba event singi makok mathang takraba miyoi singda mana sing yenthokhi loinana club aduna konba jaga dagi class 10 amadi 12 ta mark wangna pass tawrklaba singda momento piduna kai khumnaba su utkhi ngasi ki Thoramaduda club ki thomi sing maira paiwi sing amadi mahiroi kaya sarugyakhi